impactive gi manung hona miyeng tabre punam bu ahmad tram oksari lodel nonina ngasi akhona khanna jagodri topic si fake encounter gi matang dani yamna landmark judgment over mongda CBI court na pilivita 1991 da akhogi Punjabi pilgrimage lai khurumba sasaba myoi icham chamba tarawo hat khibuga mari lenana police person nifutret mapunsi chupa jail da khadok pikhibgi wafum makhak lai tasenamo manipurda fake encounter gi wafum si yamna chawkhre akhogi ojaba blue tasena hakanda akhogi manipurda fake encounter si supreme court na 1528 recognize to na lemni hiramusi gi matang khana ne na ba akhogi ngasi studio number 2 da lengsin bi se akhogi ojara case mehum human right alert ki director ni aduga akhogi human right alert ki khoi bablu tong yam hena khangnabni khoi ojani si tasing na hargadi manipurda human right ki matang da yamna thawai yauna sangsalliba aki baleitana honri badu yamna su makhogi support yaudran di kemta tawbu ngamdra dumba yamna thona leiba khoi human right activist ngatane thanks for joining to Manung and welcome you among tada bablu di khangjering si ngarang judgment si yamna itihasu ob judgment amne 1991 dagi orgasu piri ob judgments na karino message live post India da human right ta violate of post da ngarangi message na karino piri smaroin maibu phina kuptuna thamba yade heba akhoi ipai pugi pawrodu amuka hanna reiterate torakpani hedana lawje agi motadi namjindana phaniyamna thamaga su nong natraga nongodi achumba haibase pokhairakani haiba message tuni tasengna hairabada masi thokibasi UP da thokibani aduga UP gi government na hairiba matter si lokhalakna hujiki hairiba police nifuga taret si mapunsi chupa jail de pigre ahamba charge si tobudi yankhai taret ni adungpu taradi in the course of this queen sangna trial torp system hoi leigidre na hai aduna hujik leihoriba 47 si sumaina conviction pirakpani aduna mase achumba thidoknaba honariba aduga manipur gi su ngasi fake encounter gi matangda akhoi imung manung mayam ama human rights ki group mayam ama civil society gi mayam ama honariba sisda masina su akhoi gi su nongma natraga nongma purnima lakhini hebagi message to ai phajana pire na lawje okay akhoi gi bablu ne amai sing thambi akhoi ojara case khangjani post Bilibitadi up to 1991 to give to so came because justice some de at last justice ka de manipur context di mayam na haina bi mo tuna manipur di na pu khulgai di lai bi from de have gi pot context da akhui justice la ka da bra oza bablun di tasing na bi kre akhui so a ray of hope di habi kre sing matang da akhui di lak pa ya bi possibility le ai su asa ta oi nongmudi lakani haidana adubu mamang da thukiba to khra asum yengba taragadi akhui gi manipur da su high court na CBI da sinadana thigalo masi case na thigirkiba leigre mamangda aduga madu CBI na charge sheet file tawre adu matang da laiji kadogi bu prosecution sanction je prosecution sanction pi da bana maram oidana bichar hobo yadana leiba whereas masai gi ojik palbi pilibi ki thoguk do di makoi ju police personnel ngakani prosecution sanction darkar leibani prosecution sanction do matam chana pi dana bichar to bo lore dana puji chuba dani to bui thabok to lai bani asmai to na khoi manipur su charge sheet to duna lai raba mara lai be thigat pada khangaba aduga mari lene ba authority na charge sheet pi de na bichar to hundana leiba masi am laibok thibani asing masing ase masitagi na thok pangama badi akhoi manipur su choi choi de na akhoi mara laiba singbu dani to duna akhoi gi fake encounter da akhoi madubu inek toiba madubu da involve toiba sing do nongmoni dani to bung ngoni hena thaje zabur matang zabur jam kan khona dana akhogi extra judicial victim families kan hona dana supreme court ga laiba yam landmark judgment tab do su tasing mokoi da action mak lokhatra phauda 1528 se fake encounter ni kai se supreme court habi se akhogi di yam landmark oiba manipur gi di human rights field yam asoba ismin manin loje laksani ofum dek 1528 si tasingna masi action se loi lokhra di ngasi or police officer si maximum cham da 90 di loina adum jail chang bi film lei yam chumi tapiri ba point to akhoina manipur da di fake encounter si ama anigi wanati akhoina manipur si sports ki capital ni hari sumaina manipur si भारत की फेक एनकाउंटर की कैपिटल ने लिसिंग चांगा कुनि पाने सी हान हान सुप्रीम कोर्ट पुथों
yam seng hairagadi Supreme Court su sok chatpa pot ni haijariba aduna masi hairiba pot si akhoi kya thajadi masi chumra lanra isi verify tawena Supreme Court na high level commission nama semaga masi yengjal halini adubu akhoi ki laibak phabadi commission sinasu loina makse mana piriba sample sing se ayamba loina mak fake encounter ne se haibire aduna akhoina chart ama uchari masista 1979 dagina 2012 fawda laiba akhoi hard kriba mi singsi akoina plot tawjabani 1979 dagina 80 81 82 83 84 85 86 87 88 89 90 aduga dak launa masingsi khangwang wang khalaisina 2002 da nemdhurura matung 2004 dagina zara wang khalak pasisina peak si 2008 ta akhoi charakna chahumga 55 kuma 2008 ta yawi 2009 su adum phana phajana wangi adum pu 2010 da di khangnem nemdhare masi akoina kainogi hujiki Sanjit Ravina gi issue si chauna thokpudagi tehelkana put thorakpa mad public protest ama lakpudagi tholok prank khale aduga 2012 ki matung dadi hujiki Supreme Court na case lokhat pirakpa amadi 2013 da Santosh Hegre commission lakpadagi di akoi fake encounter gi ngasagi hekta endemic oina chatharamase almost lay train lo yai hoi khara lay mi sinaba yauri hanaba yauri adum pu na hawai gi dumaina hekta as a kanu amoina policy amoina hekta tawrakoi pot sidi akoi paniam phajana hangre na khalle aduna takpiri budu maina akoi surgeon su haibiri budu maina ngasi Supreme Court na kari tawrakoi no sidi akoi khangdri aduga at least ngasai akoi tawra case su haibigre budu maina judiciary na cognizant lawraba haidi judicial inquiry amana mase prima facie fake encounter where money na haibagumba aduga akoi tawra case hoi mayamna hotna dana high court ta tharga high court ki inquiry taw high court na thadarga inquiry tawraga kanoni fake encounter ni hairaba National Human Rights Commission da tharu matam da National Human Rights Commission na mase fake encounter oirani aduna mase compensation piu haiba sigumba case marifu ga mari ni akoina Supreme Court lan khari saise at least marifu mari sidadi akhoi kaino tawraga investigation hobiraga masigi tasengna maran leibising si dandi pibio ina haibani adna marifu mari lawthokraga su lisingam changa kunga nipan sigi manungda lisingam chamri mukti khare hena di leihodori haijariba ana lisingam chamri gi sidadi kari tawdoino haibasimaksu hujik Supreme Court su phone tadri aduga masi kari tawbi yagi haibani chingmsing se khoi khanaba yam darkar oi masidasu Supreme Court na suggest tawrakpada masi Manipur gi government gi akhoi gi chief council da harise noi chief minister su mi South Africa da kai da di Truth and Reconciliation Commission ne na South Africa su matamam da apartheid na lerami hajariba maduda apartheid se loinamak racial discrimination se tawnai aduna maran leiba mi khudimak loinamak jail changta di South Africa gi 80% of the population se jail manuk leitam neba aduna adumakti yaroi dawni na kamai tawduna achumba sing ang thokna halaga maduda amnesty pinaba aduga taseng na mana kaino tawbira achumba ngangnaragadi adumaina Truth Commission semaga akhoi gi kaino gi prosecution gi natabada magi kamai tawduna maduna sohaliba imu manungduda kamaina repatriation pini truth aduga justice reconciliation and non repetition hai hariba elements sing se happa kamaina tawduna khoina transitional justice samarom da changsalakpa yagadage gaisi khallu edana Supreme Court na Manipur government gi council dadi haibi adumapu Manipur government gi oni maseta sengna khallibra khandabra haibadumakti akhoi information leijadre adumapu masi khandaba yaba wafam ni lisingam sanga kuni pansi loinmok prosecution chatha taragadi hujiki pilpit kisisu chahi 1991 da tawgibne 2001 adagi 2011 chahi kunga manga gi matungda ne ba laiba judgment se aduna hairiba 1979 da tawgibasibu huji amu prosecution taw hairagadi yamna awaba phibam amada leinaradonina kamain tawdana masida creative oina kamain tawdana justice si hanagi akhoi traditional justice si natabada anoba mongda hujiki anoba truth and reconciliation gumma semakadra haibasi masi open question na moina ngasi bhaw bodum laini haijatare yam ngaje mablum mai am sing thabi ozara kes laksaningi pochi
sai o jaba blung sumai sing topic rek manipur da fake encounter gi si chai gun gi gallantry war se pai pai gi phangam ba manipur haibal lam da mani police officer mayama police constable gi horga any officer khudi mak akoi gi gallantry war sam phang adu for the last many years akoi gi gallantry se masing jum taptharak tana awji rabina sanji incidents na mana posak ma or kan da madugi makhada di manipur da fake encounter gi chang se atuki matik han thaki boi yamna nungai jomna poi bablu ngasi phambi ba manu huna da phambi ba koi guest panelist ama ona phambi bana akoi gi picture do tha ki ni kai na yamna bol human right activism na ga sumana thona le bise tasino manipur praja lising lak lak ya gi thamu chu chu na asing mai chu biram gane khale yamna nungai je da laksini poti sanjit rabina ga instant akoi gi telka na picture puthu ubagi na traga kari gi no se akoi gi army na traga security force na fake encounter to bi sang sumandri se masi aibo hajo haragadi yes no doubt ngasai sanjit rabina gi incident chu madu handarak no masak am oi at the same time hobi koi supreme court le riba fake encounter gi public interest litigation pending le ri se masi akoi gi taseng na habda achobon nungdu mama kokthok yan thamaga karam kan tarakadi khangdaba tharak yan leba adumba nungdum yan ngumani adu asuma phim asida makhoi na hana dagi toramba makhoi gi kichu kana tok dabida leriba praja gi kari kari em yeng dabida hektam ma pa ma chathara lore hana khalam badu madu toruragadi makhata na amu akhoi awaba thenagadra khalaga madu break phabu orang mane hana khali yam ngaje mabum batang sidam laksana si maruina oinam incidenta asam rifle da kitang ambush rup kitang ta khulsda khdo rape to byan mi ha patu mai thaba mayam khak tawgi hojiti ambush na trawus madu mukti tawdre akhoi da laiba mindset si taseno manipur da police culture am khal ma tamunda police po di constable am na sumi se ta ha pe ba fu ba ka ba gi concept lem si am khung ri po se masi akhoi da laiba po si taseno ma manipur police person isin na wa tane mako da su gyan ma lak pagi ganu du yawra माने इसिंग सिंग हाइरबदा अखोइगी द ख्वाइदगी मरु ओरिब पोतसे अखोइगी संतोष हेगरे कमिटी गिदा माना ऑब्जर्वेशन हम पिरमी पब्लिक अथॉरिटी मदा अखोइने एनी पावर पीब मतमदा अदुकी मतिक पावर पीरी गई मागी अकाउंटेबिलिटी स्ट्रक्चर अम लेगदौनेब मरमदि पब्लिक पावर इसे लनाई पावर नति मसे अखोइने अदुकी मतिक पावर पीरिब ऑफिस तो नत्रगा मियोइदो अदुदा अदुकी मतिक अकाउंटेबिलिटी लेगदौने माना पावर से कमाइने एक्सरसाइज तौरिगे से मियाम ना अखोगी मनुंग हुडना उबे याबा होय अदुगा कमाइन तौना माना एक्सरसाइज तौरिगे से मियाम गी डिस्कशन तौबे याबा डिबेट तौबे याबा अदुगा मदुदा माना फजन तौद्रगदी मदुगी दमक्ता मंगोंदा चाइराक पीबे याबा हाइबसे मसे लेबम थोपनेबा अद लाइबक थीबदि ngasi बावदा मणिपुर द गवर्नेंस की तौरैब स्ट्रक्चर से ngसाइगी अपसफागुंबा आइन अमा थमजलगा शक्ति से ताखतन पीब मी से हाट याबी शक्ति पीब अमरोमदना कोर्ट न भाव हाई कोर्ट न भाव हंग वहंग तौहन यादव अदुना पावर करप्स मैन एंड एब्सोल्यूट पावर करप्स एब्सोल्यूटली है डिक्टम से रूल तौरबसे मसीगी पोट से अखोइना हुजिकी हाइरिबा मियामन होनरक्प कोर्ट न मतेंग पांगक्प मसिना मरम ओइदना ngसाइगी साइकिल ऑफ वायलेंस अमदा साइकिल ऑफ इम्प्यूनिटी अमदा चलंबसे मसी गदक एना पल्लगा साइकिल ऑफ अकाउंटेबिलिटी अमा अखोगी माना तौजरिबा थबक्तुगी माना फंगबा फना तौरे फना फंगबा थीना तौरे थीना फंगबा हाइबगी प्रोसेस अमा अखोइदा ngसाइगी सुप्रीम कोर्ट की केसिना तंगाइ फदना हौहले अदुना हुजिकति तसेंगना यामना होंगे मणिपुर की पुलिस की लैरिबा मवोंगसी अखोइना उजबदा एफआईआर फाइल तौबाइसे नाहवाइदी एफआईआर फाइल तौइसे इस दंतोइबा अचौबो प्रॉब्लम थोइ अदो हुजिक ngarang nahan अखोइगी लाइसम लाइकाइगी दा कनोगी दा अखोइ क्वाकिथेनगी दा थोखरिबा लाइसम की इमुंग दा थोखरिबा थौदोक्सि दगा से एफआईआर से खुदक्ता अदुम फाइल तौं लेरमे अखोइन चचरुबदा एस मसे अखोइ उबदा नुंगाइजे हाइजरिबा पुलिस सु चेंज तौरे मसे तसेंगना हाइरगदी सिजनरिबा शक्ति से मियाम दगी डिराइव तौबनी मियाम व्यवहार तौबा अमदी मियाम द अकाउंटेबल ओइरकांदा अखोइ अफबा गवर्नेंस से लाकदोनी से पुलप खंगमिनबम दरकार ओइ अदु थेंगबसु थेंगना खरखरदी अखोइ ज्ञान ताबा हौरे ए हेसे अखोइ उब फंगजे अदु मसि खरे हेने एक्सपीडिएट तौनबा सोमद सुप्रीम कोर्ट की केस सिसु खरे हेने यांगजन्ना चंगजलकपा अमदी सुप्रीम कोर्ट की जज सिंगनसु मसि खरे हेने थुना अखोइगी मागी अताबम थोपा मागी लॉजिकल कंक्लूजन दो यहोलकपा म दरकार ओइ लौजे yang ngaje bablu gumba mayam kha hogi zara ke su gumba mayam kha human right activism on manipur da yamna situation si yamna risky ob situation da
thawai hangsa se ki de ki khonarak tan nga si di tasina ma human right ko ba aso platform ma phang musing sai jaba bluna habi ki mutung da human right ki violation ki capital of the human right activist ki so sukso shodana india ki capital ma or kan he thajaba thamjaba le na matang sa break molos break ki mutung da khoitun hajar ke impact tv ki manu hona miyang ta dan laibi. After the grand success of previous year exam, Delta Tutorials for CBSE announces Foundation Course 2016. Admission open for Foundation Course, a class starting from 1st April 2016. And also Novodaya and Sainik Special. Special features: provide full printed study materials with probable questions, only 30 students per classrooms. Focus on result-oriented and knowledge-based. Regular test series and mock test. Available van service and hostel for boys and girls. For details, please contact Delta Tutorials office within 10 a.m. to 7 p.m. Kwakatel Airport Road, opposite oil pump. break matung da member amukan tram oxeri akhoi ngasi khana zerbe topic se fake encounter ni manipur fake encounter gida india da yam mon se palam da amani adu human right activist su yam kan na hona da ngasi di human right activist su manipur sina india gida yam asobo phamba amu kan duna lali ozara kes matang da khangjini bo hum le human right activist su adu ki mate receive oi bu matam ni mamdi asum gidam ta khona ge ba se matam du le film da mi si no no halak bu matam do ozara kes yam tina warang gani karam film da kaya kadai mo da wa thing na bi ngasi ba da human right activist mo masi tamna loiba nate aduga to bhai na to tawiba kano khudimakta thaba khudimakta aduma risk ki changsi am wangi adumakpu aikoina masi ai ithoni masi tawdaba yadabani haiba wakhalon sida haiba risk mayam adu yes no doubt we have to face it haiba wakhan sida tawraga ngasi wok mayong aduna lai yam nungaji ozara case also aduki matik pressure se lengo dong mali adu same thing ayo ozaba lu dam hangjage ozaba lu de karma pressure lai ngarang nahan makta da akoi gi reveal to kiba disclose to kiba of ma tehelka da photo pi gi ina pi gi ka have si ozaba lu gi yam senga ta yamna bold statement nem lewi ta sengwa akoi ki phawi kari phawi ki sarjan pot se prithvi da khwai lagi kanba shakti ji karino hedana hangba yai kanamna nongmai ni haibiyai kanam thang ni haibiyai adung po aina khanjaba di conscience se aina thamoi da achumba ne na khanjaba pot se masina khwai dagi hena kanba shakti ne na logjai madugi shakti do madu sijinaraga human right activist ki su afaba achumba asengba pot se kamain tawdana madu akhoina chatna isai tomna chatna na hona jaba ma madu miyam da sandoga samaj da khitang chumthokna na bo hona ba ma aduna aigi conscience ki matungina aigi tawham thokpa ithau ne no je tawna haibiri bodo adumaina aikhoi gi tawham thokpani masesta lebak miyam na kumaina lawba akhoi gi ngakpi senbiri ba chawa sangna kumain lawba haiduna moigi daitani aduna khwaidagi maroi ba prithvi da khwaidagi kanba shakti si conscience heba potsine na lawjai aduga aigi tasengna haragadi nahan disclose tawridu gita paidana achumba ngangni achumba natana kaimta ngangwena hairura matungda amung aina maduda semjan sajandana hai bai base aigi own conscience da contradictory oiba haitare aduna mase aigi di haibam thokpa duty ni haidana aigi di haijabani maduda lakpa consequence to madu face to bongam matai aduga tasengna haragadi samaj amada akhoina khaitang achumba matawge haitaragadi aina lawriba principle do aina lepa ngamdragadi ataisu kanasu zatmina seba yar oi haijariba ma de aswaidang haklera litho chien khradongni haibagi attitude tu leragadi kadai de achumba chatpa yagadage aduna akhoina appeal tawjaningbadi miyamda truth aisegi tongan ba shine namadum lei madu phana yamna amuba taisange hairagasu madu adum yaroi dobo aduna madugi truth to the stand to mi se ama ani khak tawragadi maranai tajarakpa yai anongpu masigi truth da stand to bungamba mi se masing khara yama kanda samaj se achumba mai kai da chalakadorim ne hajaraba
नत्रगदी ngahak ngahak ki yana ba song gi su yana ba sum satpa da poche ngasi samaj se khoi gi samaj se lai kha ta na mang ise mayai sabi song gi su yana ba as pang taw ra loi re heba sis da ngasi di khoi sum lai kha ta ra ise masi angtang kumain taw dana kal ho sige hai bagi wakhlon da achum ngang bagi masi gi thongna pangal amadi hai sing base masi bina bina ba khoi punamang na ishwar da nizaba ma darkar oi amadi madugi mi tuna masing yam akanda maduna akhoina critical mass sama yaur akanda samaj is ohong bai du lakadoni aduna tragadi chumna da ain ghaktana yaba na tebe human rights ki wafam se masida khoi gi gat samsu changi aduna madu aham chakpa mi sing du khara rescue bi ai adong mi lising amana madugi lambi da chal agadi lising am loin halo bodi ya poteba ado aham ba khara chatragadi lising am du su lawoi da bo mong ham da irom chanu sharmilana chatpa matam se ista inbirakta da matom tarisi herojitna achum ngang buda electa da ngasi court long haidara ise aduna khara di akhoi gi khudong chaba yi ngatta bada achum masi karino haraga achum da lepaga maduda darkar level risk to khara face to minadragadi akhoi gi samaj se nong gi sum lekha ta bai du ta khagani haibagi wakhlon da akhoi su haibam thopu di haigadabani haibagi potsima logjarakpani aduna yama thongna phabe wana ti masi masi taseng hairagadi achum zaba burna thongwa phatte hagasu laibak praja miyam khone di thongna phaina dum logical mamdi hoji haibe point tumak isana haibe ki point tumani mayam di mong da kitang di dait lowama risky o pot ma leadership ki oiber role ta singma hoi zara ke so zaba lohina yam sen ngasi bo lobi masima di fake ni kaimba masi deny dro go so khoi praja na yaru de pon mamdi yam chaung dum lobi ismadi yam clear kane azara kes matang sid laning se ko gi fake encounter yo fum simo ji se kitang tab thaki bum tawre adubu manipur da sakti bai ba ina khunba singda mi ga ta phuning ga di police ga thajal phubo ko pa simbu to boze human right activist am oina kada ba role lobe daga praja miyam na adum ba sakti le jeta ba lai ba mim na human right activist ta kaman approach to chumi koi instance khar di thengnei akoi gi lairiba law enforcing agency singbu magi tawriba mathaugi ona tainabada akoi gi khuneki adi mine niega aran ba thabak to hanba mi bu phuba cheiba khopa lanai nungaina da badu madu score tawna bu khona ba akoi thengnei asugumba taja singa su adumak hugi lairiba akoina human activist na tawje kashunati lairiba justice delivery system se masi mathau tawna ba khona bani aduga magi darkar leba singdu darkar leba forum sing laibo mayam da madu approach tawraga masi tawgadabni smai tawgadabni khona bani at the same time adugumba marai bak thriba victim singdu makhoi gi demokta adu mai smai tawbudai si tawbudai na makhoi gi lamjing lumdaktana makhoi awaba du kokna bo khona bani adumai tawna ngasai gi hairiba sigumba saktibu lana sinadna मिचम प्रजा अवा अना ताहनब मतमदसु हाइरिबा अवा अना तारबा सिंग अदु अदुमक अखोई लाइरिबा सिस्टम मोइना मसाना खंगा खंगे खंगे ममदु सिस्टम दु सिनबदा मखोइदा खुदोंचादबा अदुगा मदु नुंगाइतबो लेरगसु अखोई लाइरिबा मणिपुरदा लाइरिबा अखोई मयाम की थबक तरिबा ह्यूमन राइट एक्टिविस्ट सिंगसिना अदुमक मदु मतेंग पांगना दरकार लेबा मफादु परपंग ngani Ojabo matang se mulak seneng sing manipur da ukilo be ma yum bhajana saba yam thengna khre ojaba blu gumba ojara kes kum basi paisa tan ba minate paisa su yam lai ba minik chumna masak bhajaru bugi natra magul le bugi poni ado tasina paisa tan bo amoni disate as per ai knowledge ki matung ina ado ukil me khole paisa yam tan le yum kai yam sauna sadana ado masigi marak sida ojaba lu kamai tawduna kari gi damuktano akhoi gi sigi lai ba website aduga yamna khoina pamjabang kholei tombisna high school gi skull gi matang se human right activist ki asawud role do hoji fawda pham lei khib gi mong kholei masta kari asa lei ris takpiri bu question do ani ni amana ukil mayam amana ngasi bhawda kari human rights ki damakta leptaba masana human rights ka sakti pairiba सरकार की लेरिबा अखोगी स्टेट सिगी रिसोर्स मयाम से कंट्रोल तौरिबा मी सिंगदुगा मिचम अमगा खन्ना मतमददी मसाना स्टेट न निकपा सिंगदुदी पैसा दु वातना हिजलकनी हाइजरिबा अदुगा सोमदा
लाइरबा मागी राइट मांगहनबिरबा मत्पिरबसिंदुगिदि उपाय लेतबनि खरा सोशल वर्कर खरा अदगी ओजारा केसोगुंबा उकिल खरा मयामसिना मतेंग पांगा योमगा अदुक तौननबो होनजबनि हाइजरिबा अदुना येरुंगा अखोगी नुंगा काउनबा हाइना हाइनबदो अदुना मसाना नुंगी मिचंग चंगबा मीसिंदुदि सुम कानखलक तामनि माइदि मयु मकै सागलक तामनि अन येरुंगी माइकैदा लेपदुना अदुम खरा सेन थुंगी मतंगदि वाटकनि हेदनि अदुमपु हुजिकी दोरान मथोन मथोन सारिदुदि मनु हुनदा कौरक्तेदना को वारिबो हाइजरिबा मियामगी ओइबा रिकग्निशन अमा अखोगी पैसाना लैबा यादबा रिकग्निशन खरा लैरि मदुगिदि मसिगी अचुम्बगी तौबगी नुंगाइजबा मदुदा निसा मोइना दम ngौजबा मयाम अमसु दुम लैरि अदुना सोसाइटी दा दुम मिगी मसिंदो खरा लैरि गैदि सोसाइटी दुदा होपफुल ओइरि हाइतारे तोम्बिसनागी मतंग सिदना अजा केनोनी मसिसु यामना लाइबक थीबनी ओजा राकेशनसु हेना डिटेल केस तुगी मतंगदा हाइबिरकनी दन खंजे तसेंगना सुमाइन तौदना मास ग्रेप अमा थेंगनरे हाइरगदी सरकार नो ऑन देयर ओन मसी फजना थीजनबा हाइबसे मोइगी दायित्वनी मोइगी मथौनी मोइगी लीगल ऑब्लिगेशन इंटरनेशनल लॉ की मखादा अदुमकु अदु तौबिद्रे अदो पिटिशनर खरना चतना हाई कोर्ट थारुरे दरखास्त थारुरे अद हाई कोर्ट सिनसु मागी अखोगी मयाम प्रजा मयाम सिगी फंडामेंटल राइट ngakpinanabagi initiative lobudi lairadana yamna technical oiba question da masisda FIR leitabani akoi kaisu tobungam de ne irai laina case to hundokhre amaromda hujiki hairisini se kanogi ifamgi da akoi pidamgi da yauriba mi mangrabagi imung manung singsi nomagi sara tananabu hotnabada wariba kaithenda ngasigi ngache thumse longnanabu hotnabanina moina poto pursue tobu kaisu makhatana pursue tobu ngamde adugo hujiki hairiba mafam do hujik loimak thugaidana kano sagat ba haugatkhre aduna evidence me am do loinak kaikre aduna mase akhogi manipur gi human rights ki history da khwaidagi hena laibak thiba achumba poto masana saphong abawda akhogi sarkar sina masi uthaiba amadi masisda victim oi horiba amadi human rights activist singna karim to tawbungam hawdaba except akhogi di protest to hoba adungu court approach to buduna tana makha taba akhogi action namadi lobungam hawdaba incident habdo masina oigre ozaba blugi yam action tapi matang sa yam relevant oiba question ka tang poi fawjab question tang jage masna aruba question su oijage ngasi ozara case komba ozaba blugum bana yamna mi di yam jada be yam kanno khona dana ngasa gi supreme court ka 1528 ki akhogi fake encounter ki case ka se putropa ravina incident ka akhogi picture ka se pithopungam ba mi ani humdo su thokpi yam noaje manipur gi ngasi context ta human right activist se kayamna tholpagi mathau tare masi masing da nataba akhoi kano da adi ozara case kumbo oza bablu gumba se kyam thokpa mathok targi sin point ani hu khitang leib sin tab sama ga tholaga khitang effective oigedra madu mukti masing mukti sima oraga di se cham yang kai chura di si yarani kaina adu mukti haiba mukti othokte adum oina mak hojik leiriba akhoi khara sidagi di akhoi khara sidana haigi darkar leba kanu khudi muktu torubang ngamdabanina अखोई अहेनबा कनो खरदी दरकार लई है ना थमजनी अदुगा अदु हांगना मी असुआम दरकार लई है बदुमुक्ति प्रेस्क्राइब तो तसेंगना हारगदी सरकार गी लेरिबा लोइसंगदा लेबिरियो मीसिंगना मथौसि फजना तौरगदी ह्यूमन राइट एक्टिविस्ट अमा पाउ दरकार ओइदब याबने मरमदी माई मागी रेस्पोंसिबिलिटी फिक्स तौदन लेरबने हारिबा तोलो पिदना मियांगी सेवा तौनरबा अनफॉर्चुनेटली मियांगी सेवा तौबै महत्ता संबन्ना अखोगी नापी हवाई मतोन चासलपगी फिल्मसे मसीनी तौरीसे अदुना अखोइना पामजबदी ह्यूमन राइट एक्टिविस्ट का अमहेक हेक लेतबा पुलिस सिंगसिना प्रजा मियामगी पुंसी लंथुम ngakpado फजना ngakpa adigi bureaucrat singsina प्रजा मियामगी वेलफेयर की दमकता करप्शन फ्री होइना फजना तौबो मदुनी अखोइन पामदरिसे ओजरा केसु मखोइगु मुगसे इरेलेवेंट होइन दरकार तादि गाइना हाइरप याम क्लियर का थंबे यामना पॉइंट नि फैक्ट नि रियलिटी नि तसिंग ह्यूमन राइट एक्टिविस्ट लेत्रग सोय तसिंग नियम सुमना थबुक त्रंबा अखोगी ओइदा पाद म्याम से सलमद्रबा ती नियम सुमना ट्रांसपेरेंसी होइना थमोइ सिंग तरमगदी सिगी वफम से लेमदे हाबि पोने अदुबो अखोगी ओजानीदा तसिंग हंगजम तमदा मोइन इकाइबगिदमक्ता तसिंग हाकानदी ह्यूमन राइट एक्टिविस्ट यामदसु यायना हाइबने अदुबो तसिंगबदी ओजारा केसकुंबो ओजा मेहुबुंगुंबा अनि सिना तसिंग मखोइगुंबा चामा लेगदि सुक्सुसुना शक्ति से एता रुबी तागदम माले वफम से थमजबो लोइना ngasi तबतदी मोन होनगी तंजा लोसिनगी तंजा लोजै लोइना ओजारा केस मेहुबुंग अमसुंग ओजा बबलु लोइतोंबम अनिबो अमकाना थागस फोंदोकसरी
loina loina na miyang tabi punong tagi kanya ba thang isari